Online Manipuri Numidangi Pau Yengbiyo Pumnamang Puthoi Laishamna Kurumjari Ahanbada Maruiba Pau Mar Madi Zomi Community Anigi Marakta Unkotna Ringai Cherakta Chingningai Uiba Mong the Nupi Macha Ama Shiramle Churchanpurda Mar Madi Zomi Community Anigi Marakta Unkotna Bagi Togdog Talk to Namishi Mina Yawringai Cherakta Chingningai Uiba Mongda Chahi Nauriba Nupi Macha Ama Shiramle Hari Pau Sin Highlight Kidrabi Angang Nupi Macha Dogi Maming Monday Game Taru Apokpa Niang Sian Kum Elias Senu Kawi Churchanpur Lising 5 Village Dagini. Makasi Bakchang Arang Numidang Pumapan Rom Tarak Padwai, the Mayum Dagi Ravlapton and Labuk Amadagi, Funkibani, Angang Nupi Machaduna Siduna Leram Madamda, Mahaking Amadi, Hakchangi Mapamka, the dark from Sing Leram Bagaloina, E Toglam Hadi Pau, Sinamakatari, Badi Lake Drabinupi Machadung Arang Numidang Waram Punktor Rom Tarak Matamda. Mayum dagi thoki badagi thiba khangki dabani adubu miyam changduna thiba matamda numidang pung mapan rom chaba matamda si bakchang oina phangki bani hari leikidrabi angang nupi macha adu Churchanpur New Lamka da leiba Waymark Academy da class 2 tamlibini mahang miyoi khrana hatlaga hundoklamba oirambi yai thajanari asi bakchang police na thodok thofam dagi lokhatlaga Churchanpur District Hospital gi Mirial Sangda thamkre thodo adu gi chaba pawdi hojik fawi oina khangmangamdri Chera Sidam Heroin Nupi Macha Adu Budamtina Hatlambagi Thodok Zomi Mothers Association Akanba Yaning the Bafongdorok Pagaloina and Mihat Adugi Langlalang Jin Marile never sing Putok Piduna Logi Oina Cherak Pig the Banihina Akanbada Bi Toragli Chera Sida Hmar Academy Make Degi Meheroi Monday came like Hidabada Awaba Fongdorok Pagaloina Imung Manuna Tegna Horiba Awabada Saruk Yari Haina Fongdoragli Indian Army gi Maike de gi thabak tawbada nungainaba Manipuri Police Station taragani thoi da nauna AFSPA ek THAMNBA daksinkhre Ministry of Home Affairs MSA na Barak Yawangno Poki State khara da thamliba Armed Forces Special Power Act 1958 AFSPA gi matangda review mifam ama pangthokre loinana Indian Army na thabak tawbada nungainaba Manipuri Police Station taragani thoi da nauna AFSPA ek asi THAMNBA daksinkhre haina official oiba paw amana haidi The Hindu Pauche report amagi matung in March 20 the Union Ministry of Home Affairs na mayai tangbal lauduna pangthokiba Bharat ke awangnon poki state sing na thamliba AFSPA gi review mi famaduda Army gi maikai degi Manipur gi tampaki police station taragani thoi da nauna AFSPA asi thamnaba wafam thamlakkibani hairi report asina makha taribadi masida thabak oina lokhalakpa haibasi MHA na aroiba waref lawrakadabani hairi Haukiba chahi 2024 gi November 14 da Manipur gi police station taragamapan gi manungda Police Station Tarung na kon ba mafam da nauna AFSPA thamjilak ki balai kre ngarang famki ba mifam adu da Manipur gi tampaki district singasi AFSPA gi makha da thamnaba army gi maike degi proposal ama thamlak ki bani hari Assam Nagaland Arunachal Pradesh amadi Manipur da thamliba AFSPA gi matang da multi agency sing yauraga mifam ama hauki ba March 19 da ministry na tau ki balai kre tha taruki stage mari da thamki ba disturbed area Lakliba March 31 da loiragani masi makata na amuk sangdoke natraga lauthokke hairabadi security gi fibam sing review tawraga ministry amadi state lengang na notification thokadabani haujiki oina Nagaland amadi Arunachal Pradesh state ministry na disturbed area notification asi thokpani adubu Manipur amadi Assam gi state lengang na notification thokadabani haina report asida palli Jiribam amadi Assam ga tainaba mafam ahum dagi security force na explosive 103 fagat pangamkrai Haukiba Pungkun Maria Sida Central Paramilitary Forces amadi Manipur Police ki apunba khutpu amana Jiribam amasung Assam ga lona ba tongan ba mafam ahumda thiba humba gi thabak sing chathabada explosive device 103 yauna khusukulai kaya phagat pangam khre hairi official oiba pawama gi matung ina hariba security force ki apunba timasina intelligence tagi phangba pawama gi matung ina Jiribam district ki Assam ga lona ba uchathol me lekai moldol amasung Bilselu gi mafam sing da thiba humba gi thabak sing chathaki hairi uchathol mayai lekai da pung ani rom chathaki ba search operation adu da security force sing na Stardine 910 class 2 CHG 22 explosive stick 100 5.56 mm ammunition gi life round 20 amasung plastic bag ani fagat pangam ki hairi ani suba amasung ahum suba search operation sing moldol amasung Bilselu rubber Plantation gi general area sing na chathaba matamda remote control gi IED ama Jolojan stick ani local na saba long range pompey mortar ani pompey bomb taruk local na saba single barrel gun ama manga 12 bore rifle manga amasung pistol amani hairi security force sing na fagalaba polam sing Jiribam police station da makhata ba ain gi oiba action lokhana bagi da makhusin na khre hairi amarom da Manipur police amasung Assam rifles ki apun bati mamana Lamsang police station gi manung chanba kangchup amasung singda kadangban gi akoibada counter insurgency campaign chathaduna khusukulai kaya phat pangam khre hairi
Security Force na satakibas operation aduda nupi yauna miyoi chamarom verification tauki mifa mipundi yaukide hairi Security Force na makata na Kangchup District ta taina bachingda Kadangbang khulgi maya da laiba Kenel amadagi khusugulai kaya fagat pangamki hairi Security Force na phagalaba khusugulai sing adudi magazine yawal self loading rifle ama magazine ga loina na pistol ama cartridge tara 36 high explosive grenade ani military helmet mari bulletproof jacket ani local na saba bulletproof plate mari Baofeng wireless set ani ni hairi ngaki oja oiraga mahut thaba amadi mahut siliba sing ahak pachai rak piragani KCPPWG Thauna faraba ikhwegi ipa ipu sing na ngak senduna maning makha tamna thambiram laba kanglai khunai asi hena masak thokpa mahi masing haiba wakhal losing leiba khunai ama oina ba lokhalakpa khongthang singi manung channa hauji lenga ki mahi sang kaya da oja oiraga thabak chattabida oja mahut thaba amadi oja mahut siliba mioi khudingmak Party na hakpachairak piragani haina aina thingkraba Manipur gi lalolup ama oiriba Kanglaipak Communist Party PWG gi MC Unification gi PRO chinghai nganbana khuyek piduna thadorokpa cherol amana hari cherol asin hai mahei sang haibasi mahiroi singkhak na tana mioi khudingma ki lamchat sajat wakhal losing tamna bagi laisang amani aduna Kanglai khunai bu afaba masak thokpa tamjaningai na thallaba khunai ama ohenna ba mahei sang amadi tungi yumiral oiriba ngasigi mahiroi sing sengot patangai fade hari Malengi oina maraibak majati bunung siba lam kayada khumang chausin ba masak thokpa khunai ama semgat na ba afaba mahi masing fanghanari Kanglaipak yauna leiba asida su mahiroi singbu National Education Policy NEP 2020 gi makhada ahenba mahi masing pi na bathabak paikhali hari cherol asina makha taribadi masigumba luraba tanja asida kanagumba lenga ki mahi sang singda oja oiraga thabak chattabida oja mahut thaba amadi oja mahut siliba miyoi kudimak KCPPWG na taraina lode masigumba mathau masak khangdaba miyoi singbu party na ahak pachairak piragani kanagumba oja kharadi mahiroi singbu mahi masing takpi tambi ningdabadagi oja mahut tharaga JDO Education Department gi Engineering wing gi famnaiba kharaga manaraga thika amadi supply gi thabak tawbusu yauri masigumba si School Education gi Director JDO Engineering wing yauna Marili nebasing na ehenba miyeng changadabani hari cherol sin hai miyoi kayada wakhal losing lamchat sajat takpi tambigadawriba ojagi sinpham asi miyoi amana hekta oiba yaba sinpham nate oja haibasidi darkar oiba masagi criteria mapungfana suba amadi academic qualification ga loinana primary gi oja oiragana miyoi adu diploma in nursery teacher education diploma in education EEI education graduation teacher oiragana Bachelor of Education EE loigadabani loinana oja oibagi yabagi teacher eligibility test TET mai pakpa oigadabani hari masigumba yamna maru oiriba ojagi sinphambu kanagumba kharana taraina lauraga GEL Education BEd TETA da mai pa I pakte haibasu khangdaba miyoida kamdauna ojagi mahut ohengadawribano Isagi chatnabi thadoglaga fijet figai shetuna viral chatnaba hotnabagi mahutta afaba mama oinaba hotnabiyu KMWO iramda masida nongma kangdana crime kaya thokliba sida thauna hapa oina nupi kharana masagi chatnabi kautholaga miramgi matau tamduna fijet figai shetuna viral chatnaba hotnariba asi kanglaipa asigi laibak thibani asiguma thawong asi khudakta lepkadabani haina kanglaipa Minority Welfare Organization KMWO Manipur gi President MD Narsir Khan na khuyek pidna press thadorok cherol amana hairi Cherol asin hai nupi kharana nupi khunai bu mangthokpagi thawong asi khudakta lepiu nupa singna Facebook Instagram na chingba social media sijinaraga na tai chadaba visual setuna viral chatnaba reels video photo na chingba kaya thagatuna honaribasi tasengna Manipur miyambu thawai usitri bara hannatraga imung manungi bimai singna thingba ngamdabagi ra haina lup asina lawdaba ngamde hairi Cherol asin hai ngasi iramda masida leiriba CSO sing amadi athauba luching purel kaya na isagi nat kannaba amadi iramdamgi puari Khongauna danaba hotnariba talak asida mapalamgi chatnabi pamduna viral chatnaba hotnabada fijet figai setuna video semlaga thagalakpa asi tasengna iramda masida leiriba kanglaicha singda amuba kali taisinmani masida ngaklibadi iramda Manipur gi farjakhraba nat ki visual hundoklaga miramgi matau tamduna iramda masida hinge khaliba nupi kharagi nungi wakhalon sikarino kariguma crime ama tholakpa matamdana nupa singna chairak phangi haibasi khangdabadagi nupi kharana tawningba torakpani haidaba ngamloi hairi asiguma thawong asi makha tana chatharaklabadi lup asina tumina yengduna leithokpa ngamloi loinana iramdamgi gaifanaba leiriba luching pural singna su tumina yengduna leifam thokte Manipur gi asuk luraba tanja asida mitei nupi singi thawnabu miyamna ngamkhai leitena thagatnaribani amadi ikai khumnaribani
ꯑꯗꯨꯕꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯒ ꯅꯨꯄꯤ ꯈꯔꯅ ꯚꯥꯏꯔꯦꯜ ꯆꯠꯂꯒ ꯅꯨꯄꯤ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯑꯐꯕ ꯃꯃꯥ ꯀꯌꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯐꯠꯇꯕꯗ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯃꯗꯤ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯗꯨꯅ ꯑꯐꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ 2023ꯒꯤ ꯃꯥꯔꯆ 2 ꯑꯃꯗꯤ 2024ꯒꯤ ꯖꯨꯂꯥꯏ 24ꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯏꯔꯝꯗꯝꯒꯤ ꯅꯥꯠ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫